ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕꯤ ꯑꯁꯦꯝ ꯊꯣꯏꯊꯣꯏꯕꯤ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯗꯣ ꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯩꯝ ꯍꯥꯏꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯑꯣꯏꯕꯅ ꯁꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯔꯣꯍꯤꯠꯀꯤ ꯃꯄꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒ ꯑꯣꯏꯕꯗꯨꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯃꯝꯁꯨꯠ ꯃꯝꯁꯨꯠ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯏ ꯇꯣꯏꯂꯦꯠ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯕꯕꯥ ꯍꯥꯏꯗꯨꯅ ꯖꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ꯫ ꯃꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ꯫ ꯃꯄꯥꯗꯣ ꯁꯝꯇꯨ ꯆꯞ ꯌꯨꯡꯉꯤ, ꯃꯃꯥꯏꯗꯣ ꯇꯞꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯗꯣ ꯍꯩꯁ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯇꯣꯏꯂꯦꯠꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯔꯛꯈꯤ꯫ ꯀꯤꯔꯝꯗꯕ ꯃꯄꯥ ꯀꯤꯕ ꯍꯧꯔꯛꯏ꯫ ꯐꯤꯔꯤꯈꯥꯎꯗ ꯃꯥꯗꯨꯅ ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯩꯈꯦꯠꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯄꯥꯗꯣ ꯇꯨꯡꯍꯟꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯤ꯫ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯏꯟꯅꯔꯛꯄ ꯎꯗꯦ꯫ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯆꯥ ꯔꯣꯍꯤꯠꯀꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯂꯣꯝꯗ ꯈꯣꯡꯀꯥꯞ 2-3ꯃꯨꯛ ꯍꯜꯂꯤ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯉꯥꯡꯅꯦꯅ ꯇꯧꯔꯤꯁꯦ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯗꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯤꯡꯅꯕ ꯈꯔꯗꯤ ꯁꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯥꯅ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯣꯍꯤꯠꯀꯤꯅ ꯃꯃꯥꯗꯣ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯥꯗꯣ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯂꯤꯕ ꯑꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯟꯅ ꯎꯏꯁꯟꯅ ꯍꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯃꯄꯥꯗꯨꯅ ꯃꯃꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏ꯫ ꯃꯃꯥꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯑꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈꯤ꯫ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯄꯥꯗꯤ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯍꯧꯒꯠꯅꯔꯦ꯫ ꯔꯣꯍꯤꯠ ꯖꯦꯀꯤꯁꯨ ꯍꯧꯒꯠꯅꯔꯛꯑꯦ꯫ ꯃꯃꯥꯅ ꯖꯦꯀꯤꯗ ꯇꯣꯝꯕꯥ ꯅꯪ ꯉꯔꯥꯡ ꯑꯃꯨꯛ ꯇꯣꯏꯂꯦꯠꯇ ꯆꯠꯄ꯭ꯔꯥ? ꯖꯦꯀꯤꯅ ꯆꯠꯇꯦꯗ ꯏꯃꯥ, ꯑꯩꯁꯨ ꯑꯁꯨꯝ ꯇꯨꯝꯃꯦꯗ꯫ ꯃꯃꯥꯗꯣ ꯃꯆꯥꯅ ꯆꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯂꯝꯕꯤꯔꯣꯝꯗ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯐꯥꯈꯠꯅ ꯌꯦꯡꯂꯤ꯫ ꯖꯦꯀꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯃꯥꯗꯣ ꯀꯩꯝ ꯇꯧꯗꯦꯗ, ꯑꯗꯣ ꯏꯃꯥꯅ ꯉꯔꯥꯡ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ ꯇꯣꯏꯂꯦꯠ ꯂꯝꯕꯤꯁꯤꯗ꯫ ꯖꯦꯀꯤꯁꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯄꯥꯅ ꯃꯃꯥꯗꯣ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯦ, ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯃꯃꯥꯗꯣ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯖꯦꯀꯤ ꯃꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯁꯥꯃꯨꯗꯣ ꯆꯤꯡ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯎ ꯑꯁꯨꯝ ꯌꯥꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯁꯥꯃꯨ ꯎ ꯌꯥꯟꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯣ ꯎ ꯑꯗꯨꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯅꯤꯜ ꯑꯃ ꯐꯪꯂꯛꯈꯤ꯫ ꯁꯅꯤꯜ ꯑꯗꯨꯅ ꯁꯥꯃꯨꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯍꯥꯛ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯤꯡꯈꯣꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯆꯤꯡꯈꯣꯡ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫
ꯃꯍꯥꯛꯅ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯆꯤꯡꯈꯣꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥꯃꯨ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯩꯕ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯌꯦꯡꯉꯛꯄꯗꯣ ꯁꯥꯃꯨꯅ ꯎꯔꯛꯏ꯫ ꯁꯥꯃꯨꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯅꯨꯄꯤꯗꯣ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯁꯨꯛꯄ ꯈꯣꯡ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯕ ꯎꯔꯛꯏ꯫ ꯁꯥꯃꯨꯁꯨ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯁꯨꯝ ꯂꯥꯛꯏ꯫ ꯁꯨꯝ ꯏꯟꯅꯔꯛꯄꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯨꯝ ꯂꯟꯇꯛꯅ ꯇꯥꯕ ꯑꯄꯤꯛꯄ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯈꯨꯟ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯈꯨꯟ ꯑꯁꯦ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯂꯤ, ꯑꯗꯨꯕꯨ ꯈꯨꯟ ꯑꯗꯣ ꯃꯤ ꯀꯅꯥ ꯇꯥꯕ ꯎꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯆꯠꯂꯤ, ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯝ ꯆꯪꯈꯤ꯫ ꯁꯥꯃꯨ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯦꯛꯂꯞ ꯇꯧꯕ ꯆꯨꯊꯦꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯁꯥꯃꯨꯁꯨ ꯈꯣꯡꯐꯝ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯃꯨꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯆꯨꯊꯦꯛ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯟꯈꯤ꯫ ꯁꯥꯃꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯉꯛꯄ ꯑꯃꯅ ꯆꯨꯊꯦꯛ ꯑꯗꯣ ꯍꯦꯛ ꯂꯩꯁꯤꯟꯕꯒ ꯄꯤꯛꯇꯛ ꯇꯧꯕ ꯏꯅ ꯀꯨꯞꯂꯕ ꯃꯜꯂꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯣ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯥꯃꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯣ ꯎꯕꯗ ꯁꯥꯃꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯥꯗꯕ ꯊꯛꯇꯕꯅ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ, ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯏ, ꯃꯟꯖꯨꯅꯔꯕ ꯐꯅꯦꯛ ꯁꯦꯠꯂꯤ, ꯑꯗꯨꯒ ꯍꯧꯐꯤ ꯑꯃꯁꯨ ꯏꯜꯂꯤ꯫ ꯁꯥꯃꯨꯅ "ꯑꯕꯣꯛ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ." ꯍꯅꯨꯕꯤꯗꯣ ꯀꯩꯝꯇ ꯈꯨꯝꯗꯅ ꯆꯩꯁꯨ ꯑꯗꯣ ꯀꯣꯛ ꯁꯨꯗꯨꯅ ꯊꯨꯅꯃꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ, ꯑꯗꯨꯒ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯁꯥꯃꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯁꯥꯃꯨꯅ ꯑꯃꯨꯛ "ꯑꯕꯣꯛ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ. ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯅꯦ, ꯑꯗꯣ ꯑꯕꯣꯛꯅ ꯈꯪꯕꯤꯕ꯭ꯔꯥ?" ꯍꯟꯗꯛꯇꯤ ꯍꯅꯨꯕꯤ ꯑꯗꯣ ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯆꯩꯁꯨꯗꯣ ꯁꯨꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯥꯃꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯥꯃꯨ ꯈꯣꯟ ꯈꯤꯇꯪ ꯇꯞꯂꯞꯅ "ꯑꯕꯣꯛ, ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯅꯦ, ꯑꯕꯣꯛꯅ ꯈꯪꯕꯤꯕ꯭ꯔꯥ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯃꯐꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇꯦ. ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯣ, ꯀꯅꯥꯝꯇ ꯂꯥꯛꯇꯦꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯃꯨ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯈꯥ ꯇꯥꯅ "ꯑꯕꯣꯛ, ꯀꯅꯥꯒ ꯂꯩꯃꯤꯟꯅꯕꯅꯣ? ꯌꯨꯝꯁꯤꯗ ꯃꯤ ꯑꯇꯩꯗꯤ ꯑꯃꯠꯇ ꯎꯗꯦ, ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯁꯨ ꯃꯤ ꯂꯩꯕ ꯑꯃꯠꯇ ꯎꯗꯦ." ꯍꯅꯨꯕꯤ ꯑꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯅꯣꯟꯊꯩ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯈꯨꯟ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ. ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯇꯣꯝꯇꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯏ꯫ ꯁꯥꯃꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ "ꯑꯕꯣꯛ." ꯍꯅꯨꯕꯤꯗꯣ ꯈꯣꯡꯐꯝ ꯆꯞ ꯂꯦꯞꯄꯤ꯫ ꯁꯥꯃꯨꯅ "ꯑꯕꯣꯛꯅ ꯑꯩꯕꯨ ꯅꯁꯨꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯅꯁꯨꯅ ꯆꯃꯝꯅꯗꯨꯅ ꯂꯩꯖꯔꯤꯕꯁꯦ, ꯑꯕꯣꯛꯅ ꯀꯣꯛꯍꯟꯕꯤꯌꯣ." ꯍꯅꯨꯕꯤꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯁꯥꯃꯨꯅ ꯑꯃꯨꯛ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ "ꯑꯕꯣꯛ, ꯅꯁꯨꯃꯛꯅꯤ ꯈꯟꯕꯤꯌꯣ" ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯒꯦ ꯇꯧꯖꯩ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯃꯨꯒꯤ ꯅꯣꯟꯊꯔꯛꯂꯤꯕ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯍꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯃꯨꯕꯨ ꯆꯤꯡꯈꯠꯄꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯑꯁꯦ ꯉꯁꯤꯗꯤ "ꯏꯁꯨꯅꯨꯄꯥ, ꯅꯪꯉꯣꯟꯗ ꯂꯤꯊꯣꯛꯂꯒꯦꯀꯣ." ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ." ꯁꯥꯃꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯐꯣꯅꯥ ꯊꯥꯖꯤꯜꯂꯤ꯫
mayai ka aduda thariba fak aduda shamubu famalli hanubi aduna bora ama lokthokuna leba aduda thare aduga khongrai chanduna fammi mapi ira chena shamuda ibungo aigi shu icha loina leirami ngasi dagi sahi ani muki mamangda thokiba thodu aduna ngasi phawwa maisak ase puduna laklibani shamuna amu abo asengba pumnamakto nasuda haibiyu hanubi aduna matamdo khun ase mi taduna leirami aigi isanupana thabak kaya shuduna imung ase awat apal leitana isanupagi machanupi aigina isudo lairik laisu tamhanduna awat apal leitana leiramba imungni thasana inkhalatlibi masak matau ing tapna fajabi nupi macha amani khun aduda laiba mipum khudimakna thasnabu machada machagumna minungsi poi mahak khun adudagi khara chatlaga laiba khul amada lairik tamjaki thasnana school kaba khudingi makhoigi khun asigi school tamlibi mashung mamanabi singa chatmine nongma thasnana mamanabi singa school kaminari Joy Rohit Jackie makhoi ahum gari thoduna lai lambida thasna hoi mayam school karapado Joy na uki Joy Rohit amashung Jackie makhoi pokminnaba machin manawni thenjau paiba machani machin manaw oirabashu mamanabagum pulli Joy amashung Rohiti nisha chaduna yamna ngausinaba nupi uba yadaba misakni Jackie shu mayamba singna haiba pumnamak yaba mi amu oirami thasna hoina latliba lambi aduda yam usitabagi mawngda gari ado mamai laisinduna khamlei chatlamba thasna amashung mamanabising chaplepi gari dudagi Joy Rohit Jackie kumtharai thasna gari chagena ngoksinari no gari bo dumaina khamnabra makhoi ahum mamai fat fat laisinaduna nokfek tawi aduga yam usitana hairei phajabi leirang ubuse lei chupning mana ngauduna lei chupchage tawjabane makhoi ahum wano I thasnana saurapna prap prap changsilaga Joy gi mamai duda khupakna thai Joy khupakna tharakliba thasna gi khudangdo ta pairaga mamai da amu airak thajilhali aduga se tharo nakhut pena se amuka thausi aduga thasna masado Joy na khangching chingsali aduga asumna nang aiga laiminero sidana ha haiduna karimna duna nokli thasnaga lakminariba mamanabi sing prap prap changsilaklaga thasnabu khangching chingthoi aduga mamanabi amana Joy da amuka haijendana kupakna thajili handakti Joy do chaina khara fawbugum mamai ngangkhalai mamanabi aduna asumna mu harai matung asumna amuk toraba namana pala takthokadabani hairamlaga lambi adugi matai romda makhoi chatki Joy tuminna ngaihaklai mahaki manaw nupa Jackie di mayamagi mataw ubada mamai nonthaduna leiri Joy thasna hoi chatkiba adomda mamit khana munna yengduna leiri Rohitna tachau kauri Joy mamai laisilaga asumna hairi nusagi nupi ani do kai maming kawi nakoi khangbra Jackie na khange tachau phajabi do aduna thasna kobune aduga mamanabi aduna thambal kobune Joy na makhoi animak lemna amata tharidabani haiduna numitudagi Joy na thasna amashung thambalbu singnakhi wari asigi ahum suba saruk matang asida loijare mari suba saruk mathangi numita puduna laksage wari asi pagiba matamda soikiba ngamkiba kaya yarobashu mayamna ngakpiyu amashung nungtigi chang naina wari hapjarake mayamna nungsibiduna channel asibu subscribe tobiyu share tobiyu amashung adongi mot comment box ta phongdokpiramu ngasigi di kainarasi mayam mathangi numita akiba wari kaya kudol tamangamba oijage